Lakadurbe Assembly Mikalgi Matang the BJP Core Committee Mifam Nasi Delhi the Pangtok Lagani. Kurumzre ISTV News Bank Tabiru Singh Taranok Sabuluina Pau Sandron Pizre. Matang Sagi February Angan with Saruk the Pangtokani Panariba Assembly Mikalgi Kana Nineba BJP Manipur Pradesh Core Committee Mipam Nasi Delhi the Pangtok Lagani. National President Amit Shah na preside Toton Pangtok the Mipam Asigdama Ngarang State President KSS Bhavananda Election Committee Chairman T. Sauba Hanigi President Haubam Borbabo S. Sandikumar Sharma Mainam Bharot MLA Kumuksam Jegasan Tongam Biswazit Amasung S. Premananda Sharma Ngarang Delhi the Tungkrabani. Mipamasina Handaki Assembly Mikalasida BJP na Sauna Mai Paktuna Government Ama Sam Nabugi Matang the Kari Torang Lokatkani Haibudu Kupna Yatokani Hari. Japanese Enterprises Lainadagi Ngak Tokpada Mating Oigitaba Project Belladonna 200 Haudopu Luinana Homeopathy Expert Singi Scientific Sessionama Dular and Pangtokre. Ayush Department Sino Pangtokiba Tormaduda Health Commissioner PK Singha, Director Dr. K. Lokendrasu Surgaki, Health Commissioner PK Singhana, Japanese Encephalitis Tenana Bahonabada, Belladonna 200 Hidakna Saunomating Oigin Haiki. So what we are currently doing is we are vaccinating people who are in the age group of 0 to 15 because they are the most vulnerable. I will also clarify that even if the mosquito bites you, out of every 300 bites, only one will be causing the infection. But yes, the mortality rates are slightly high because 1 in 3 is the mortality rate, unfortunately. But things are still not that bad. Now, what we are doing from the health department is vaccination is one. We have ordered for more vaccines. Second is fogging is a very important preventive measure. So we have bought new fogging machines also. We are buying more. We are buying the fogging medicines. And wherever there is a case detected, confirmed case, 2 kilometers around that we have to do fogging. ISTV Director Dr. K. Lokendrona Belladonna 200 asi Japanese encephalitis Tengnaba Namugi Matimay Senba Hidakne Manipurda Muilak Taramangarom Hidak asi Fangano Panam Tamle Hidak Sing asi Health Center Remedy Institution Singi Kutanga Miamna Lemna Fangano Torang Lady Hike. Several Hidani Bella is very same medicine, pregnancy ability, Angang Mironba, Tiki Angang Talipa, Natragasi Tagi Kongalapa, Angang Basa. Natragana spinal lactation, Mama Kongang, nothing, no contraindication. So, Logan Savi, Masaya Topanava, the derivation Savia with Angam Sydney, at my labor should Hidanina, at the freely pay and by vicinity, Sumdena Kali, at least some restriction threat and Madagawa, and 100 year projector with the health institutions, get through the matter for Yenjagana Kali. Tagalgi Industrial State Labor Ranjay Plastic Industry na Mamangda Fiber gi hi water tank amadi thong no singba matang putokraba matungda anova method amada fiber gi safety tank su putopa hokre fiber glass ki safety tank karino masung masi kanabana karino habi matangda awang nongpoki oina fiber glass industry gi lamda lamyanba mo oriba Ranjay Plastic Industry gi provider KS Ratan Kumar na phongdoropada Yumama Lerabadi Latrin Ama Sab Hiber Sitangai Fadana Tony Adubo Kanagumba Anobo Latrin Amagi Mato Tarakpada Septic Tank Karamna Samgani Hiba Kanarakpada Fiber Glass Ki Septic Tank So Kanavada Sungani Hiba Wakalona Sida Potopani Hike. Concreteness have a septic tank check. Karakajik or Basur and Joy Plastic na Sugumba Kwagi Fiber Glass Ki Septic Tanks in a replaced over Gangadraina Adumba Wakanda Kwai Hazavani. Septic Tank Asia Kamaito get the Magi lifespan. More than concrete high tare. Aduga Sahi Kulamba Kuntrama Matung the Karimba, Quagi Kai Bato Yauragasu, Quayam low cost repairing to Wayabagi Kudong Chabon PJ, Aduga high rebut septic tank a city properties the Karikan Hybrid, Sagi a quick glass fiber or vanilla weatherproof boy. And the Gi Quinanga chemical resistance oiba, the Gi 100% waterproof oiba. So many Magi a quick properties may am in labor maram na Sagi a quick glass fiber septic tank as in plastic septic tank, concrete septic tank the gi, here a advantage lay night hamjage. Adu Tangai Padana Queen is Hazari, but she a cylinder, cylindrical type ni Adua Kanagumana, rectangle type that the car or Viragasu, Magi space occupied to riba, occupied to space to gi, Sang Yanga Adum rectangle type to which Hazagan.
Sandal district ki manung sana leba kota khulgi miam ana layangi khudong sa da song na may unare hari khulgi chairman angom mamuna phongdrok pada khulasigi layang sang matik sana leitebana ana basing khudong sa da ka may unari PSSC su hidalang thak matik sana phangde center sida seol khudingi kapounder ama tharakani haram labasu seol ama ani tharak lamlaga tokre nongju tha matamoibana lambi thong khudong sa da bana mirol bising angang unabagi thodok lakpada hen awaba may unari phibamasi yenglaga seol khudingi doctor amamam तान भी ना बपुनिंग सिंगसलक ले मरोई भोजी से कोई प्रॉब्लम नहीं सिदे लंबी अदो कोई के अनाब लाइंग संसी खर मतिक जाना थमनिंगे अदो कोई स्कूल सी खर खर बोदी स्कूल मुदी होय उजा सिंसु अदुम लई अदुना अंगांग सिंसु अदुति जाना थोइना सु कोई स्कूल नि मरम दे अदो से अदो करके ओरगसु अना लाइंग सिंसि अनाब सिनि ख्वाइदे हेना अदो से हप्ता हप्ता खुदिंगा को मखोय लाकनी गंबुंदा लाकने अदु तो लाकने जो है जो लाकता बसी दे कोई जी करी है ने हंगुरगो जो कोई नै बंदे सरकार ने अदु ने दाने ना नर्स अमानी ले जिन जो मखोय मथौ जो ngamdreba ida kapagi hena mahoy karim ta na ba du lai yang ngamdabne na ida ukjo mahoy dinungai na main man dan khangde adune koi maruk ta yamadi more de laga ida robo adu gi bore de contact to ba kai da ta du more gi takka sina kar iye badu kari ku ma serious oi bising de ko ni phan de pa adu to ba sine ko na hoju ko na lai ri si Bishnupur Municipal Council na National Vector-Borne Disease Control Society Bishnupur ga khusum naduna Japanese encephalitis ki matangda nomigoi ba awareness thoromama Yangoi Ningtho Community Hall Bishnupur Bazar pangthokre maphamaduda Bishnupur Municipal Council ki chairperson L Maniyaima CMO Bishnupur Dr. A.S. Bebisa Vice Chairperson A.S. Bilasini Susuryaki Resource person Oikiba District Malaria Officer Nabagisorna Japanese encephalitis laina asi mi dagi mi de sandokte Miyabigi immune system paribumukai sangmangamde Qlex ko kang makhalamana sandok lainani isingda yamna thuna marum koktuna masa popungamba kang makhal asi lehendana ba yungi akoibada atungbaising thamdabaga loina lunana thamgadabani CMO Dr. H. Bebisana District asigi oina hauji fawgi laina asina nare haiba mioi amata leitre handak nupi ama leikhidaba du subsana positive oibra haibadu khangdoknaba test ki damak thakre haiki Board of Secondary Education Manipur ge miyang makada kanglei Indigenous Merchant Art and Cultural Society ki marks na sinduna nimit tarani satharkiba thang tage refreshers training course ngasi Manipur Press Club solution kre lotion bugi thoromda board ki secretary Dr. Singangbam Surat ki marks ki president Maibam Surja Boro Maitei amasung Manipur University ki professor Paunam Gunindro Sosogaki ki marks ki advisor Jiten Maitei konsamna Thang tabu India ki thak phawa pokhatpa ngamdabase Manipur lenga ki aswaibanani Prime Minister Narendra Modi ne yoga bu malim ki thakta pokhatpa ngambasi hotnabagi mahin na ngambani lamdam asigi lengak singna thang tabu malim ki thak mak natrabasu nation ki thak phawa pokhatke khanaba leirabadi aruba oiroi thang tada soliba sing pigliba angang singda isai oina tambirabadi Kunaya sida taksi khasigi kanaba yamna fangani lengakna thang tabu optional subject oina hangbagi ayaba pirabasu sintakpa sing lodabana kana from khangna leibasi yengsin hangi haiki ai ye wa khalo manga tharkana ai se mirap kindabiyadi mitoi mehendabiyadi migi maron tamlagasu migi mana oiragasu iram damasina ai maduda sanai mam oiraga ai kursi hindabiyadi haigalam yegunda sanaba yamna rubu kunaya mi hindinga machinery ngasi ko gilam sila paleng patho ma sa khangna deiba paleng mama ka masang ng sila deiba mapan patho ma parang ng sila deiba kari degi ko gilam dam ski ge rong gi ari ba sa long ta thaksi kasi paleng patho ma sa khang ba ba nung siba patho pa adu ma apa bi ho ko kalak yaw da ba adu ma na pal gi madik mayai ni su na le ba ko gi forpam la na sa ka ko na thang ka ba ipa gi mong kya Social Welfare Department ki makhada leiba Manipur State Women's Development Corporation Limited na sinduna tha tarup satharkiba vocational training loirba nupi sanida phi tunaba machine amadi yongkham gi phi sanaba konsing yenthokre Rural Women's and Children's Development Welfare Association ge training center hall pangthokiba thormaduda Social Welfare Minister AK Mirabai Sagolbal Kendra ki MLA RK Imo Women's Commission ki chairperson Dr. K Sovita
Social Welfare के Principal Secretary Moses Salai Suraki Principal Secretary na Manipur Gumba Sakot pada Tinterbe State asida sing amadi tamda leriba nupi sing na isan sabu tabak pizaduna sentok lambi leribadi sakot pangamgani government su sing amasung tamda akan memieng sangdona sakana bahonari haiki Minister A.K. Mirabai na district Kudimakta vocational training hangna bakan honari district singda training center hanglabadi nupi singda fisalon sa yauna ati training kya piduna masana masabu tabak pizaduna kumang soksin mangamgani training loiraba singna hojik fangliba machine sing ningtina seasonaduna sentok lambi leina bahona view haiki Sigulaba awareness program asi Manipur ki district mapanda koi na chatuna state women's development corporation na ngasi mak koi laiba bayam singsta koi thabak koina baikali loina na ai koi na piriba asigumlaba vocational training asigi kudong jawasi maruaina handak lakatoriba ai koi gi August tha simakta tonganba Chaden district amadi loiba Bisepur district da nauna ai koi na women's development corporation ki branch amamam atuba matamda hangdolagani Imphal Municipal Corporation ki manungda Food Security Act ki makhada miyamda phangangadaba polam sing paisinduna thamba amadi yuanba sing phagatnaba drive sathaba horagani haina IMC ki Deputy Mayor Maibon Phongwaina phongdokre Corporation office ta pangthokpa pawgi mifam da mahana makha taraduna ek asigi seng wangkai kendri goina ngasi phawba phongba leite April dagi July phawgi seng godown dagi sing thoktana leiriba asigi maram miyamda local MLA DSO amasung agent singna khangalu karigumba aranba torom labadi mari leinaba police station da FIR salgani seng yen thokpa ngamloidiba oirabadi mangjongna agent oiba tohobana fai IMC gi mafam singda ek asigi polam sing lona paisinba amasung yen thokpagi mathakta drive sathragani haike print thadigi na National Food Security Act ki yemba hogada basida keigumba hariba aigi word haitare aigi word asida drama thoi lei agent shop drama thoi manungda leiriba agent singsina sing sing thokra ekhoi di yok tabada di makhoi mathakta agent mathakta public sing da pi dabina FR chan ba habse aigi right ni ain FR shoi da changani moi phana keino public te pirakpa sing pirak tabata sing thorga pirak tadi any legal action logani doga FR changani habse masi ain tawdo se moi ba yekna banate du makhoi gi na pigda ba sakthung do moi na pura pangam da makhoi dai tani keigumba masi gi dai ta logning da myam di agent oiba muhutta topiyo piba ngomoi da buragadi topiyo aduga honorable MLA da sumana haibiyo tha khuding piba ngomoi da buragadi ekhoi agent topige na hoji hana action lodringai da haibiyo haibse gi appeal ne ase KCP Military Joint Committee ki sahi amamapung parkpa numit ka mari lenena mongsang da leiba all else hongi ahal singda saklenama pizabagloina khulol tamkhre hayeng sahi amamapung parkpa asida lamdam asigi miyamna lamjing lamtak pinaba lobki maikai dige appeal tawri Rio Olympic ta India ki mohut sinduna saruk yariba singda MP Thoksom mainana ngarang sathikiba Lok Sabha mifam gi khutang da yapa paujel pikre ngarang 0 hour ki matamda MP mainana piklaba Manipur state na handaki Olympic asira sanari taruk thaduna anoba pawari ama semle lisingani taranithui da pangthokiba London Olympics da Manipuri sanari mangana saruk ki sangnaribi boxer Mary Kom na bronze medal logi Prime Minister na mahaki man ki baat thoromda sanari singna thamoi joy torga lau haibadu mahaki oinadi apaba sanari singna thamoi joy toba khakta natana medal su purga lau haina pukning thawatki Rio Olympic Games da India ki nupa ki hockey team da saruk yagadaruba kanguzam singlel sanana India amasung Manipur ki mingset purupa oirasanu haina Athletics Bachelors Committee basikong na yape pawjel pirle Handak Jwar Habada Amangata Talkaba Singi Marik Sumba report Luinana Mayumakay Tekiba Laikidaba Singi Imung Manungda Selgi Temang Cameron Pikrage Habigi E-Pau RTI Gi Makada Pibinaba Information Center for Hills Area Manipur Isamna Relief and Disaster Management Commissioner da Haijakre Center Masung State na Jwar Hakiba Sigi Senpam Cameron Kaitokre Habidusu Kangan Binaba Serolasina Panki Hosipog Martana Timba Brem Tongonisi
Pun Fitness Center na sinjaba Manipur ki khwari ki chawba case prize oriba 6 state level transformation challenge 2016 paktuk jargani August 8 ta preliminary round November 3 ta final round loina grand final November 22 da competition asi thaung gi manung da masagi rumba henba ma diwat pamyo singna masagi normal weight ta thamduna chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Oza Pain Relief Ointment Khwang naba kok sikpa tang sikpa thu naba ni singbada sinaba yarba lipsa thukna puthok saba Oza Changi labor solak padagi puchu singaktaba hakchang choktarba tumba chaba yaraktaba khong hamba nungayaktaba singidamak amatta ngaraba upaidi Jolip Syrup amasung Jolip capsule bu changni sinabiyo India ki ahanba National Awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact tobiu Break matung da taramno muksri All Manipur Return Test Successful Candidate 2013 BS na makhoi haidok ton leiba thabaki result haidu haina taksiladuna kaisampat lemazam lekai community hall da wakat khongjang sangsan kre wakat khongjang adu loirbo matung nungthilpung ama minute kunthrarom taba matamda chief minister gi geta thomjin naba lakpada police na matam sana laksin hore association gi joint secretary Subhas na matam sangna namsindun thamliba constable lobagi fal haidopagi mohutta nauna constable longnaba khonaba sumba thoksil nate adu matamda result haidopyu haiki Manipur government hanagi mioi lising taraga sani marfu tarepu punsi mangan biraga inong nongna recruitment ama torpa haibasi mioi taraga lising taraga sani marfu tarke punsi bu mangan biba haibasi Manipur miyam praja miyam amadi civil organization human rights activities adiki student organization sing lai bidiba praja miyam akoi mayam sina khana biu akoi bu support tau biu Sanaba yaroi daba inong nongna laure iba port ase athuba matamda thingjan biraga akoi ki 2013 base ki recruitment ase athuba matamda haidok taba taragadi makha tana makhan makha kya ge akoi khongjan leppa leitana sangsil lagani amade masida tholakpa afafatta ki daita Manipur government na pugadabani Jelarong gi nat ki senab singak na thamno gi pandamda low lok tingi mawang na pangthopa marirak suba pukphangai Tamilong district headquarter gi Sakinu da pangthokre Jalarong Spui Customary Resource Society Tamilong Manipur na sinuna pangthokiba festival da ADC Tamilong gi Vice President Guising Nang Jalarong Baugdi Assam Manipur madi Nagaland gi Vice President Disu Ang Panmaisu Sarwaki Jalarong Baugdi gi Hani President Ningtangpo Kamaina Puphangai Festival ase Jalarong Spui gi Ipai po singna Taibang Semgi Masa Napamjana mak masabu myoibagi sinjak oina kathokhibabu ningsingduna pangthoktuna lakpani haiki ADC Vice Chairman Guising Nangna Christian lining setpadigi maruoiraba fajarba nat ki setnabi kya mutkre aikoina Christian oirabasu aikoigi ariba nat ki setnabi sing ngakna thamgadabani government na Jalarong singe kumai sing oina luingai ni amasung gangai sakhangli pukphangai festival asisu government na sakhangnaba resource society na sakhanghaningi haiki Jenims Wathoki Matangda KCPMC na Litmus Test Pangtholagani Hari Lofasigi Secretary Information and Publicity Secretary Paikomba Maitegi Serolamana Haukiba Numit Kyanigi Mamangdagi Jenims ki Administrative System Namaram Oiduna Thokliba Thodu Wathok Singasigi Matangda Lufki Kanglai Park Fingang Lamina Akan Bami Ing Sangnu Lakli India gi Lengak Moong Machinery System Singda Lisang Sitna Nadun Laklaba Senja Thumjagi Laina Asi Jenims ki Director na Karma Maongda Langadori Mano Haibasi Lebak Miam na Nenepum Toi Hausi Oriba Director na Sas Pubadagi Sahi Amada Lupa Crore Mari Income Lakpa Hori Haibasi Lebak Miamda Masana Masabu Apava Sajabani Lufki Central Security Council na Makai Kyadagi Observation Lorwa Matungda Thamnak Liba Wafam Munna Khanduna Moral Ground of Thadokpana Punamuki Yaipaba Oigani Hari
अमरोमदा यारिपोक बिष्णु नहा पुखी सोबा मपाल लेबा माइबम इबो तुम्बीगी युमदा बम लंगसिनखिबदु पॉलिटिकल गेम्स अमगी सारो अमोइना अकी तुजुंगबा पोहन खिबा असि लेबाक मसा तादबो थोंगनी थोंगदु यारिपोक एडेड हाई स्कूल दा पावर सब स्टेशन साबगा मरी लेनना हौरलिबा मियामगी इहोबु नाकोइनना किहनबनी हारि निसाना खुनाइद पीबा सैथेंग अमसुंग मसिबु थेंगबदा मियामगी थौदांग हाइबसिदा खना नैनबा मिफममा कादा इरान फम याइफनुपि लुफ लाइफ्रफम अवांग लेकाय गिहुनिंग थौ मैरापाइबी वुमेन्स डेवलपमेंट एसोसिएशन मैरापाइबी लुफ लाइफ्रफम ममंग लेकाय अमदि सोशल एथलेटिक्स यूथ एडवेंचर क्लब ना पुनः खुसम नदुना लेफ्रफम ममंग लेकाय कम्युनिटी हॉल पांगथोखरे थर्मदुदा कदागी प्रेसिडेंट वाई रतन कुमार मैरापाइबी वुमेन्स डेवलपमेंट एसोसिएशन की प्रेसिडेंट नामरफम कमला लमजिंग मैरापाइबी लुफ की सेक्रेटरी सोइबम टेनिस सामासु सुरगाखी केबीके तमेंगोन सिंधुना इंटीग्रेटेड खरीफ क्रॉप अमसुंग लाइफ स्टॉक पुथोपगी इंटीग्रेटेड टेक्नोलॉजी की मतंगदा इनपुट इंजेक्शन के लोइनना ट्रेनिंग प्रोग्राम अमा लुखंबी पार्ट 5 कम्युनिटी हॉल तमेंगोन पांगथोखरे सब्जेक्ट एक्सपर्ट सिंगना खरीफ मही मरोंग थाबा युमसा सिंग लोकपगी मतंग वांगांखे पुन लोमी यांखैरोमना ट्रेनिंग अदुगी कानब लोखे केक्रुपाट मिनुथोंग डेवलपमेंट कमिटी ने सिंधुना मिनुथोंग लंबी एक्स सर्विसमैन कॉलोनी कुमलंपाक लंबी की नाकल उ चारकम थाखे मौसागी ओइना लेजब खल इसिंग नुंसित की फिबम अहोंब लाक्लिबा असिदगी कलहोनबा बन महोत्सव तौरंग मरी लेना उ चारसिंग असि थाखिबनी अमरोमदा जापानीज एन्सेफ्लाइटिस के यावना लेना तिना कयाना संदोरपदगी ngaktoknaba iram nalasingdasu phenyl amasung ब्रेसिंग पाउडर साइथोखरे हारि क्रेकुपाट एरियादा फतबा थबक ड्रग चाबा योनबा यारोय हाइबि मतंगदासु खनाइनेबा मिफममा पांगथोखे इम्फाल वेस्ट की सिटी हायर सेकेंडरी स्कूल में इम्फाल ना सही तरातरेट मखागी नुपी मसागी बिष्णुपुर डिस्ट्रिक्ट की पिंजापति हाई स्कूल सदर खोंग निथौखोंग ना सही तरामरी मखागी नुपा मसागी स्टेट इंटर स्कूल सुपरटो मुखर्जी फुटबॉल टूर्नामेंट की चैंपियन ओइख्रे डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट सिंधुना थासी तांग कुनगनि पांदगी कुमलंपाक मेन स्टेडियम प्रैक्टिस फील्ड अमदी आर्टिफिशियल टब ग्राउंड डिस्ट्रिक्ट निपाल अमदी सब डिवीजन अनिना सुरगानु सथरिबा सही तरातरेट मखागी नुपी मसागी ngasi sanakiba final match da city higher secondary school ma imphal na imphal east ki lamlai high school bo goal ama simno da maithu piduna champion oikibani city higher secondary school ki mai papu ki goal adu as dayana match ki minute homphom doi subra chankibani amarom da sei taramari makha ki sanakiba aroiba final match da pinjapati high school sadar khongna चुराचामपुर डिस्ट्रिक्ट की न्यू लंका जेबी स्कूल बु गोल अहुम अमदा माइथिबा पीदुना चैंपियन ओइखि पिंजाबती की माइ पाकु गोल सिंग अदु ई राकेश ना मैच की तरामाथोय सुबा यांखैनिथोय सुबा अमदी अपिबा मतम की हाप मतमदा सनखि न्यू लंका जेबी स्कूल की अमता ngairaba गोल अदु लानमिंग सोंगना मैच की निफुम दोइसु मिनिट सनखि मैच असिदा पिंजाबती हाई स्कूल के सानरोय देवेंदा डबल क्रॉसिंग पीदुना मैच की यांखैमाथोय सुबा मिनिट रेड कार्ड उतुना फील्ड की मपान थोनखि लोइसलुक दमरोय गोपाव अमुखना पिजरे लाकदुरबा असेंबली मिखल की मतंगदा बीजेपी कोर कमिटी की मिफम ngasi दिल्ली दा पांगथोकलगनी हौजकी ISTV न्यूज़ पाव मतंग लोइजरे मेंतारियो पुनपो अमुखना खुमजरे